अहानबदा मरोइब पाउ पार्टी तरुक की चुंगसिनबा जोराम पीपल्स मूवमेंट मिजोराम असेंबली मिखल चाउन माई पाखरे चीफ मिनिस्टर जोरामथंगा की MNF न सीट निफू की मनुंगदा तराखक फंगले थांग मसामक माइथीख्रे मतम सांग थिंगलुरबा मोबाइल इंटरनेट ngarangdagi hangdokre district amaga gi tainafam kilometer ani gi manungda leiba mafam singdade hanagum atingba adumak leire Takmu Sports Complex की फिवम मोइरांग AC की MLA थोंगम शांति ने यंगसिनख्रे ताराम लोग चले हाउसिंग नुंगथिलगी नोटिस विंडो की पावर अरिबम रेस्माना पिजरे हंदक पांगथोकिबा मिजोराम असेंबली की मिखल द चीफ मिनिस्टर जोरामथंगा मसामक जोराम पीपल्स मूवमेंट ZPM की मिरेप लालथन संगा की खुदता माइथी होबगल लोइनना महा की MNF पार्टी यामन चाउन माइथीख्रे पार्टी तरुक की चुंगसी नव एलायंस ओइरिबा ZPM न मिजोराम असेंबली की सीट निफू की मनुंगदा कुंतरेट फंगदुना अनौबा लेंगक अमा सेमलगने MNF न सीट तरा फंख्रे कांग्रेस न अमा अमसुंग BJP न सीट अनि फंख्रे मणिपुर कुकी जो सिंह मैते की मथक तोखाइन तानब हाथ सुनब की लान हौरखिबदा यामन चाउन मतेंग पांगिबा अमदी मणिपुर लेंगा की मिनिस्टर अनि याउना कुकी जो मार MLA तराना मिजोराम चतुन मतेंग नीखिबा चीफ मिनिस्टर जोरामथंगा ZPM की मिरेप लालथन संगादा आइजोल इस वन की भोट मसिंग राउंड अहुम थीबदा माइथीख्रे महाक नतना डिप्यूटी चीफ मिनिस्टर ताउलिल सु ZPM की मिरेप माइथीख्रे ZPM की माई पाख्रबा सिंह की मनुंगदा थोइदोक हेंदोकना मसक नाइबा मियोय सिंह की मनुंगदा चीफ मिनिस्टर ओइनबा पार्टी ने थगलकलिबा हाना IPS ऑफिसर ओइरंबा लालदु होमो यावरे महागन पाउमी सिंह हाइकी महाग रिजल्ट असदा थोइना अंगक पोक्ते मसी लाकरी हाइबसी हानना थाजदुना लाकलबने हयेंग लेबाक पोक्प नुमित्ता महागना गवर्नर उनदुना लेंगाक सेमनबा क्लेम तौगनी हाइके मिखल अस्त जोरामथंगा की काउंसिल ऑफ मिनिस्टर्स ता मिनिस्टर ओइरंबा कया अमा माइथीबदा यावरे मतम सांगनदगी लेंगाकना मणिपुरदा मोबाइल इंटरनेट थिंगजिंदुना थमलंबा मतुंग इरांग लेबा मफम खरा नतना अते अतोपा मफम सिंगदा इंटरनेट हांगदोख्रे होम डिपार्टमेंट के कमिश्नर T रंजन थोकपा ऑर्डर अमदा मणिपुर की हौजिक लेरिबा फिवम खरा फागलकपन मरम ओइरगा इंटरनेट थिंगनंबा अदु लौथोकपनी हाइरे अदु मोइनमक संदेल अमदी कक्चिंग चुराचांपुर बिष्णुपुर चुराचांपुर कक्चिंग कांगपोकपी इम्फाल वेस्ट कांगपोकपी इम्फाल ईस्ट कांगपोकपी थौबाल अमसुंग तेंगनौपल अमदी कक्चिंग डिस्ट्रिक्ट की ताइनफम मफम सिंगदा किलोमीटर अनि की मनुंग लैबा मफम सिंगददी इंटरनेट की अथिंगबा अदुमक लैखिगनी हाइरे मोइरांग AC की MLA थोंगम शांतिना AC असि की तकमु स्पोर्ट्स कॉम्प्लेक्स चतुना मफम अदुगी फिबम यंगसिनख्रे यंगसिन खोंगचत अदुगा मरी लेनिना मोइरांग AC की MLA थोंगम शांतिना हाई मतम कया की ममांगदगी स्पोर्ट कॉम्प्लेक्स की कंपेंसेशन पीबा लोइख्रबा मफम सिंग थादोकनबा खंगन ख्रबसु ngasi फोबा युम अमदी फार्म सादुना लेरिबा असि लेबक थिबने रिव्यू डिपार्टमेंट की कमिश्नर ना ऑर्डर अमा थोकिबा असिना नोंगमा निनी असि की मनुंगदा युम्बु सिंग ना मसा मसा की पोदलम सिंग लौथोकपियु लेंगाक ना पैखलकलिबा थबक सिंग अस्त मियाम ना मतेंग पांगबियु हाइना अपील तौखे महाक ना हाई स्पोर्ट कॉम्प्लेक्स सानबा लौरिबा मफम सिंग अयामना कंपेंसेशन पीबा लोइख्रबने लौफम सिंग की पाली थोंगटपगी सेनफम सिंगसु कंपेंसेट तौनबा हाइरकपदगी लाख 50 रोम खक कंपेंसेशन तौगदबा वादलंबी याय हाइनसु शांतिना फोंदोखे स्पोर्ट्स डिपार्टमेंट ना कंपेंसेशन पीरग लौगबा लमपुना सामग तारा लमना एकर सामग कुनंगा हाइबसी एक्वायर तौबनी अदुगुमदुगी पैसा पुनोसे कंपेंसेशन पुनोसे लोयो पीबो लोइखरबनी सुनगे हजि कंपेंसेशन से ला कुनकुथा खवालंगनी मदु कइनो दा फार्म तौरगा मखोइना पाली तोखटपदो पाली खगटपदो पाली की पैसा पियो हाइबा शेसोसिंग क्लब सिंग देखना मोमो फार्म तौबसिना अमु मखोइना इंक्लोज तौसलखोइ मोन लाखसरगी अखोइगी रिव्यू कमिशनना अंदरगी खौगिरो तांग कुन मरीदा ऑर्डर थोकिरो मसी इमिशन तौदा हाइबदगी एसयोना हाइ मियोइ सिंसिदा मखोइ नोटिस इशू तौहे मखोइ नोटिस इशू तौई मतमदो ए नरोइदगी ट्विस्टे हुमलेगी हाइ इविक्शन से already as the masa masana
mafam sida enclose tawbiba and sports complex or sarkari policy mi bakada ji achongwe agreement lama project man paikal to mafam sida laibiba kudimangna masam sari mang dalaba masam yan posi lo thuk piu haiduna ai moyan ke ni mele moyan ni anda bil tawjari aduna masi khalbi laga mayana enclose do piu Somrendro na high claim toning mamiyo singna ngasi phobugi manungda claim tona khangan kibaga loinana enclosure singna isa na khangna podam sing asil lauthok piu natrabade mathangi numitte gi lengak na lauthok pa horagani haire Dabai notice ang rabai chingaw sina hayeng phawda claim tongba ko pa leira kana to biro adagi sana enclosure ni khangba singna isa report ari presin do lauthok biro adu mathangi limit Tuesday dagiri koi as per MLR and LR Act section 18 clause 1 gi matungina koi emission to jarni ha sai honorable MLA ka visit apagi mari lena ai public ta thamjari maroina process inda Kumbi AC ki manung channel lairiba relief camp tara dal lairiba inmates singna chana naba breakfast ki podlam sing Kumbi AC ki MLA S Premchandra ni yenthokre Kumbi Central High School da podlam sing adu yenthokladuna MLA Premchandra na high relief camp single lairiba miyoi singna ayuki chana thakna podlam sing adu Manipur ki chief minister ki mireng makhada piba hobani haina phungdokhe Mahakna hai matam kitang ngai minasi irang sutapna tapna nemtharakle charang naba thoina leitabana chingnaba phaubi ganu soidana hanagum ingtapa Manipur ama oibata natana Kumbi AC su mahausagum ingna chikna leiba mafam ama oiraklagani haina phungdokhe government ki side dagi miyam yai phana ma hoji phawda leptana konari honabsida hojiksu koi amuke hana honorable chief minister gi meng makhada tungan ba election lairiba andaki irang china laiba ki khaba manipur gi apam khuding ma ki election lairiba khuding ma ki oina ayuki oiba breakfast angang singi biscuit kumba zerom lapoi haiba item sing chisu hajikasi dauna hapsalaga yeng hawre aguna namasida laiminariba sina khoi khudima amadi awaaba tar lai bai se se la khoi khudima batam kitang wami na pi wani soi dana koi ning ba kai ngai leite koi gomal sina miam ya pina ba tabak kan honari aduna koi punno honami dana mausa gi manipur halana ba amadi mausa gi tanduri tab du lana ba honabda lekiam dai bai mai sa sing mayam sina government pakel gi ba asumba apa ba sing sina koi punna share kamina dana koi mausa gi manipur amadi ngai ba koi kumbi kem do ko hel share kum sei ne kamja Apun Maitei Tengol na December 12 da pangthok kadoriba nupilan asi ani thoktana amata oina puna pangthok piu haina ngarang loop asi gi moirang luchingpuren thokchum manikumar na kasar konjeng lekai da leiba office ta pangthokiba pau gi mifam amada phongdokre loop asina haukiba November 9 dagi maira paibi loop ani gi central committee ani da punsinnabagi wafam thamkiba leikre masigi matungda November 19 da su Lakhipur khumand leiba ibudau thongnang The constituency mangagi Meira Paibigi president Amadi secretary Yauna Fam Kiba Mifam Amada RK Sana Tombana Lengyan Fi Leimaida Thamduna Punsinaba Haike November Kuntra Fobugi Manungda Amato oina Punsin View Hainasu Apel Tauke Kariguma Loop Sing Amato oina Punsin Bangam Drabade Nupilan Taubugi Mahuta Yumthong Kuding da Meira Katuna Nupilan Numit Thoram Pangthok Piu Haina Apunba Maitei Tengolna Phongdoke Apun Maitei Tengolna Meira Marakta Meira Paiba Saragera Haiba Wahikala Season Akiba Imasingi Chesi Mapam the Chatuna Su Ipona Sing Doctor Hanbalekre and the Makoi Makogi Wakalondagi Pondok Pawapama Makoi Masana Pondok Yana Pondok Chakibanate Masi Makogi Luching Bina Pondok Yu Haibadagi Pondok Panimado Maya Chen Naikogi video clip Lazare Ekon Hajaning Madi Imasingi Mapam da Pumba Maitei Tengolna Ribuba Singakiba Wapamata Lajakide Ekodi Matampura Makta Kubab Changjau Taraluna Raga Imasing Mapamda Amato in a Punchin Biduna Nupila Numit Asi Amato in a Pangtok Piraga Ekodi Kunaya Sibu Masasing Buna Pondu Haiwa Pamasepan Paugi Marakta Naten Mabre Matang Lominasi Welcome you all to UNAPO School Channel, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category.
Academic season for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration. Diabetes community hingimasing thamagi manungda control to ngamle. Urea creatinine wangbasu thamagi manungda hantaba ngamle. Khong haban waitabasu numit mangani manungda fahanba ngamle. Piles nungsandabasu chamada chama fahanba ngamle. Cholesterol wangba numit kunida normal oiba ngamle. BP wangbasu thamagi manungda normal oiba ngamle. Fatty liver oibasu thamagi manungda fagathanba ngamle. Pumnamak natural oiba hidak makalna lain jabani. Hakchang sokadaba side effect amata laite. Makata hidak chabagi mathosu taroi. Hena kupaparogidamak ngasimak lengsin birau Diabetes Hospital Soibam Lekai Ayangpali Road opposite Karkinos Jennings Hospital Porompat Imphal East near Punjab National Bank. Break ki matung da taramna ukchari makhataba pau pizari. Ngarang Assam gi Silchar da leiba Ilora Hotel da Manipuri Unity and Peace Convention pangthoknaba preparatory meeting ama pangthokkhre. Mifam aduda Manipuri Language Protection Coordinating Committee ki Chairman Dr. KN Chana Mifam Mapu oiduna Mifam pangthokhe. Mifam aduda kupna khanaraba matungda Manipur ki Cabinet Minister Anina Fongdok lambagi matung ina lagliba December tarada mioi lag ama hena tinba miyam ki convention mifam ama Silchar da pangthoknaba thorang toramba adu yeithoklaga anuba numit ama leptringai mamangda Guwahati gi Shiv Sangar amadi Silchar gi mifam pangthoklaga Manipuri Peace Convention pangthokpa haina lepnakre masina maram oiraga reception committee semnaba thorang toramba adusu semkhidre mifam loiraba matung Manipuri Unity and Peace Convention gi convener Saikhom Komla Kantana Paumi Singh da haikibada handak Manipur ki Cabinet Minister ani yauna kasada laklamba matamda Silchar da Manipuri Singhi oiba anoba Peace Convention ama pangthoknaba haiduna Lakhipur Municipal Board ki Vice Chairman CS Robindro amade MDC Assam ki Chairperson Rinabo convener oina hablambagi matung ina ngarang convention mifam adu pangthoknaba miyam gi mifam ama kaunaba hairambagi matung ina ngarang asi kaubani haina phongdokhe Manipur ki siyana miyo khara thabi ratuna Assam ki siyo singi apun ba mefam ama simbi duna natara simbi ba matungda akhoi peace convention si pangthokpadi mayam amato ni yanaki but Manipur gi mantri MLA sing laga masigi thawang asi pakhati waina akhoi mefam na ngasi gi amato ba akhoi waret ni masida akhoi tongan independent na kalim tawjai Manipur gi mantri mandal gi makidegi Manipur siyana thabi pa delegate team na na Mafam sigi situation observe tawraga kalma organization de kalma pura laga natuna che na bakhra le kalma mo peace pura kadi ga si masi Manipur government ni mai degi strategy ma sindi da harga mafam si da khoi mayam di tasin khomjin ba asi matang chawle role ma lohon jani ai masi thamjage Haukibe irai amasung thangje numit ani asida mafam khara da nongmai kapnaba amadi miyam thoklaktuna khongjing sangshin be leibana charang na bakhra leikhrabasu police na akan ba section thorang lokat ki amade thokaningdaba thodok amata thokiba leite haina police control room dagi thadorok pacherol amana hairakle security force sing lojing loya amade irang thoklak pe yaba mafam singda maruoina Thaubal Kakching district ki mafam kayada thi humbagi thabak chathake loinana hauzik leiriba Manipur ki irang asida irang hena hauhannaba hodaramba amade social media da paulana sandoklamba mioi ani police na farba matung makhoi gi mathakta Imphal West ki Lamphel police station da case ama phal tawkhre Porompar police station da aranba pau social media da sandokpaga mari leinena case ama file tawkhibada chenaba mioi amasu police na phare loinena kanaguma mioi amatana aranba yumpham yaudaba pau sing sandokpa tawbiganu haina so police ki maikai dagi phongdorakle Manipur ki National Highway 2 da nongda changdaba yadraba podlam sing puthorakpa gari chahum akanba security ki section thorang loinena irang thoklapa yaba mafam singda security thamduna gari sing apanbi yauduna chathanaba hodari haire Manipur ki ching amasung tamgi tongan ba district singda checkpoint chamanifu mari semkibaga loinena state asigi tongan ba district ta thokiba thodok singda chenaba mioi chani kunthra humdoirom police na detain tawkhre amade miyamna lana sandorokliba video sing asibu thajabidinaba amade lut tawkiba khulai sing police ta sinabinaba appeal torakle aroi bada mar oiba paw mohana pizare
पार्टी तरुक की चुंगसिनबा जोराम पीपल मूवमेंट ना मिजोराम असेंबली मिखल द चाउन माई पाखरे चीफ मिनिस्टर जोराम थंगा की MNF ना सीट निफू की मनुंग दा 10 खक फंगले थांग मसामक माइथीख्रे मतम सांगना थिंगनुरबा मोबाइल इंटरनेट ngarangdagi hangdokre district amaga gi tainafam kilometer ani gi manungda leiba mafam singdadi hanagum athingba adumak leire takmu sports complex ki phibam moirang SC gi MLA thongam santina yengsinkhre हौजिकी ओइनादि मतंग असिदा नॉर्थ ईस्ट विंडो ने पिजबा पाव लोइसिनजरे मीटिंग ताबिरिबा पुनमपु अमुक हना इकाय खुमनबु चरे।